asumna tumthakraba matungdagi ahingi matam yaurakpada mahakna tharamba tomato khamen maru sing adu hogulaktuna manau songba hauraklammi. David chu yamna wana thabak surubana maram oiduna yamna nungaina ningaidana tumlamme. Asumdana mahakna tharamba khamen maru sing adu angakpa mawong amada phajaraba khamen kaya hogulakkirami. Masidagi nungalaktuna David adu hogulaklami. Mahakna asumna uirum hogulaktuna nongan kraba male hairaduna aina ngarang thakiba tomato khamen maru sing adu hogulaklabra natraga hogulaktribra haibadu amukta yenglukige haiduna mahakki kadagi thokirami. Masidagi mahakna magi ingkolda changduna yengluba matamda phajaraba khamen kaya panduna lairamba adu urubadagi mahak yamna haraukirami. Masidagi mahakna phajaraba khamen kaya sing adugi marakta koichen chenduna haujikti ai sel paiba miyoi ama oirani khalladuna mahakna phajaraba khamel kaya sing adugi maraktagi khamel ama hektuna mahakna saduna taste tawrami. Mahakna asumna saduna taste tawruba matamda khamen adu adukmatik haubada nattana amrita chenba khamen su oirami. Masidagi mahakna masidi bazarda yonba matamda customer singna soidana pangani hairaduna thengthadabida khamen sing asi hektuna bazarda purage khalakpa mikupta asuk yamba khamel asidi cycle da karamna haptuna pugani. Mal punaba gari achaubusu laite gari da natragadi karamna pugani haiduna khanduna lairingai matamda mahakna wakhal ama laklambe. Mahakki madawna sijinnaramba thela adu sijinaduna khamen sing asi puba taragadi soidana bazarda puba ngamgani hairaduna mafam asi thadoktuna thela adu laurunabagi damakta yamna harauna ingkhol asidagi chenkhirami. Asum tawduna mahakki ingkholdagi khamen sing adu hektuna bazarda yolammi. Matamsida mahakka pot yominaduna phaminnaba miyoi amana sangsilaktuna ngasina amuk kari lila sanagadoribano hairamlaga phet lairaga chatkirami. Masidagi David chu customer singbu kauduna mahakki khamen asibu yonanabagi damakta kauduna lairami. Matamsida miyoi amana sangsilaktuna Davidta nahak natra ngarang angur yolambadu nahakki angur adu onthongna haukhre hairaduna ngasina amuk khamen asinba yonba laklibra hairaduna nahakki khamen asisu onthongna phajakhre kijida kayano haina hanglakpada David adu maga phaminariba nupa adugi manakta changchinduna mahakki khamen asinbadu kaya pibano yengthoklaba matungda kejida $20 ni haina hairaklami. Customer amana mamaldu tabada migina $2 da yonari aduga nangina $20 hairibasibu kamaina tauribano tangmandro hairakpada David na aigi khamen asidi atopa khamen ga manaroi chemical ge har yaudraba amrita chenba khamen oibana $20 da yonbani hairakpada nakanda pot yoliba nupa amana khamen gi khamen bu chap manabusida nangiduna yengbada khara phajai haijabagi wani maduda bu $20 yolabadi kanana bu laibi gadoribano pot yonba haitrabadi yumda changro aikhoi busu lana uhanbiranu hairakpada customer aduna amu hoi ne hairaduna Davidta pot yonba haitrabadi changkro haiduna su hairaklammi. Customer amanadi aidi laige haiduna su khallubani adubu nangi mamal asi yamna tangmankhre tararoidra hairakpada David na aigi khamen asidadi $20 dagi lupa ama phawba tararoi haiduna su hairaklammi. Masidagi David ki wadu tabada mahak kapochai yonduna phaminariba nupa aduna taba ngamdraduna karigumba nangna $20 da yonba ngambo oiba taragadi aigi khamen sing asi loina chathokpige haiduna yet naramne. Matamchida Choose Grand Hotel ge manager adu David na pot yonduna laiba adu ubadagi David pu kauraduna aina nangbu thiraklibasi phana kuirabani haiduna
ꯅꯪꯒꯤ ꯉꯔꯥꯡꯒꯤ ꯑꯪꯒꯨꯔꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯉꯔꯥꯡꯒꯤ ꯑꯪꯒꯨꯔ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯉꯁꯤꯗꯤ ꯈꯥꯃꯦꯟ ꯑꯣꯏꯅ ꯄꯨꯖꯔꯛꯄꯅꯤ, ꯈꯥꯃꯦꯟ ꯑꯁꯤꯁꯨ ꯑꯪꯒꯨꯔꯗꯒꯤ ꯀꯔꯤꯁꯨ ꯇꯥꯖꯔꯣꯏ, ꯇꯦꯁ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯈꯥꯃꯦꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯇ ꯅꯠꯇꯅ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯥꯗꯨꯅ ꯇꯦꯁ ꯇꯧꯔꯨꯕꯗꯒꯤ ꯗꯦꯕꯤꯠꯀꯤ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯔꯅꯨ, ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯄꯣꯠ ꯌꯣꯟꯗꯨꯅ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯡꯊꯣꯛꯈ꯭ꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯅꯦꯖꯔ ꯑꯁꯤꯅ ꯗꯦꯕꯤꯠꯇ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯑꯩꯍꯥꯛ ꯑꯁꯤ ꯌꯨꯟ ꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒ ꯀꯣꯟꯇꯦꯛ ꯇꯧꯅꯅꯕ ꯗꯦꯕꯤꯠꯇ ꯀꯥꯔꯗ ꯑꯗꯨ ꯁꯤꯟꯅꯔꯗꯨꯅ ꯅꯪꯒꯤ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒꯗꯕꯅꯤ, ꯑꯇꯩ ꯁ꯭ꯇꯣꯛꯁꯨ ꯀꯌꯥꯝ ꯂꯩꯍꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯗꯦꯕꯤꯠꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯂꯤꯌꯥꯡ ꯁꯦꯟ ꯐꯦꯃꯤꯂꯤꯒ ꯌꯨꯟ ꯁꯦꯟ ꯐꯦꯃꯤꯂꯤꯒꯗꯤ ꯕꯤꯖꯤꯅꯦꯁꯇ ꯃꯨꯛꯅꯗꯨꯅ ꯑꯍꯦꯟꯕ తాꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯟ ꯁꯦꯟ ꯐꯦꯃꯤꯂꯤꯗ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯣꯛꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇ ꯃꯈꯣꯏꯅ ꯆꯥꯎꯈꯠꯄ ꯍꯦꯟꯈꯤꯕꯗꯒꯤ ꯂꯤꯌꯥꯡ ꯁꯦꯟ ꯐꯦꯃꯤꯂꯤꯗꯤ ꯀꯂꯛꯇꯨꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈ꯭ꯔꯒꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤ ꯃꯦꯅꯦꯖꯔꯗ ꯑꯩꯒꯤ ꯏꯪꯈꯣꯜꯗꯨ ꯈꯔ ꯄꯤꯛꯄꯅꯤꯅ ꯄꯥꯎꯟ 2,000 ꯃꯨꯛꯇꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯗꯨꯅ ꯅꯪꯒꯤ ꯁ꯭ꯇꯣꯛꯇ ꯄꯥꯎꯟ 2,000ꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯕ ꯈꯔꯁꯤꯒ ꯄꯨꯜꯂꯒ ꯇꯣꯇꯦꯜ $40,000 ꯇꯥꯔꯦꯀꯣ ꯍꯥꯏꯔꯗꯨꯅ ꯑꯩ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯍꯧꯖꯤꯛ ꯄꯦꯃꯦꯟ ꯇꯧꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯗꯦꯕꯤꯠꯇ ꯄꯦꯃꯦꯟ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯗꯤ ꯂꯩꯕ ꯐꯪꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯂꯩꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯅꯤꯡꯅ ꯂꯩꯕ ꯐꯪꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯅꯦꯖꯔꯅ ꯗꯦꯕꯤꯠꯇ ꯄꯦꯃꯦꯟ ꯇꯧꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯗꯦꯕꯤꯠꯀꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯂꯣꯏꯅ ꯆꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯦꯃꯦꯟ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯕꯤꯠꯅ ꯃꯦꯅꯦꯖꯔꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ, ꯑꯗꯨꯅ ꯁꯥꯔꯅ ꯒꯥꯔꯤ ꯑꯃ ꯊꯥꯕꯤꯔꯛꯇꯨꯅ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯍꯥꯞꯆꯔꯛꯂꯒꯦ ꯍꯥꯏꯔꯛꯄꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯑꯩ ꯒꯥꯔꯤ ꯑꯗꯨ ꯁꯣꯏꯗꯅ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯩꯕ ꯐꯪꯍꯧꯗꯕꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯕꯤꯠꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥꯗ ꯈꯥꯃꯦꯟ ꯏꯟꯁꯤꯟꯗꯨꯅ ꯑꯩꯒꯤ ꯈꯥꯃꯦꯟ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯌꯥꯝꯂꯕ ꯈꯥꯃꯦꯟꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯆꯥꯔꯣꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯗꯦꯕꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯥꯃꯦꯟ ꯑꯗꯨ ꯌꯣꯟꯗꯨꯅ ꯁꯦꯜ ꯀꯌꯥ ꯇꯥꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯒꯤ ꯕꯦꯂꯦꯟꯁ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯊꯥꯗꯨꯅ ꯑꯩꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯟ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯝꯃꯤ, ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯤꯌꯥꯡ ꯁꯦꯟꯒꯤ ꯐꯦꯃꯤꯂꯤꯅ ꯏꯔꯥꯜꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ ꯃꯈꯣꯏꯅꯗꯤ ꯈꯜꯂꯝꯒꯅꯤ ꯑꯩꯍꯥꯛ ꯑꯁꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯡ ꯄꯥꯏꯖꯗꯨꯅ ꯆꯪꯖꯔꯛꯂꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯒ꯭ꯔꯨꯞ ꯆꯠꯇ ꯃꯍꯥꯛꯅ ꯈꯥꯃꯦꯟ ꯌꯣꯟꯕꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯒ꯭ꯔꯨꯞ ꯆꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯀꯣꯂꯦꯖ ꯐ꯭ꯔꯦꯟ ꯑꯃꯅ ꯚꯣꯏꯁ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ꯫
ꯑꯩꯅ ꯕꯖꯥꯔꯗ ꯔꯦꯁꯇꯣꯔꯦꯟꯠ ꯑꯃꯗ ꯆꯠꯄꯗ ꯗꯦꯕꯤꯠ ꯑꯗꯨ ꯈꯥꯃꯦꯟ ꯌꯣꯟꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯁꯨ $2ꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯣꯀꯤ ꯀꯧꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯌꯥꯝꯅ ꯋꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯖꯧꯅꯦ ꯍꯥꯏꯔꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯅꯅꯕ ꯁ꯭ꯋꯤꯄꯔ ꯅꯠꯇ꯭ꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯗꯨꯅ ꯅꯪꯕꯨ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯅꯕꯨꯛ ꯊꯟꯕꯕꯨ ꯉꯝꯂꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯅꯄꯨꯟꯁꯤꯗꯨ ꯍꯤꯡꯕ ꯇꯥꯔꯒꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯥꯏꯔꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯚꯣꯏꯁ ꯃꯦꯁꯦꯖ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯃꯈꯣꯏꯒꯤ ꯚꯣꯏꯁ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯂꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕꯗꯨ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯒ꯭ꯔꯨꯞꯇ ꯊꯥꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯚꯣꯏꯁ ꯃꯦꯁꯦꯖꯇ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯩꯅ ꯅꯣꯡꯃꯗ ꯈꯥꯃꯦꯟ ꯌꯣꯟꯗꯨꯅ $40,000 ꯃꯨꯛꯇꯤ ꯇꯥꯜꯂꯦ ꯏꯪꯈꯣꯜ ꯀꯣꯏꯕꯁꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯊꯥꯔꯛꯂꯤꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨ ꯌꯦꯡꯕꯗ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯉꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯕꯨ ꯈꯥꯃꯦꯟ ꯌꯣꯟꯗꯨꯅ $40,000 ꯀꯔꯝꯅ ꯇꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨ ꯎꯔꯨꯕꯗ ꯉꯛꯂꯗꯨꯅ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯤꯇꯔꯅ ꯏꯪꯈꯣꯜ ꯀꯣꯏꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯟꯅꯔꯒꯗꯤ ꯀꯔꯝꯅ ꯇꯥꯜꯂꯤꯕꯅꯣ ꯑꯩꯁꯨ ꯈꯪꯅꯤꯡꯏ ꯈꯔ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯃꯃꯥꯟꯅꯕ ꯑꯃꯅ ꯗꯦꯕꯤꯠꯇ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯅꯠꯇꯕ ꯈꯥꯃꯦꯟ ꯑꯗꯨꯗ ꯅꯣꯡꯃꯗ $40,000 ꯀꯔꯝꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯈꯥꯃꯦꯟ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯈꯥꯃꯦꯟ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ? ꯑꯗꯨꯛ ꯌꯥꯝꯅ ꯅꯆꯤꯟ ꯊꯤꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅꯁꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯈꯥꯃꯦꯟ ꯈꯔ ꯌꯣꯜꯂꯒ ꯅꯣꯡꯃꯗꯕꯨ $40,000 ꯀꯔꯝꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯐꯣꯇꯣ ꯊꯥꯒꯠꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯅꯍꯥꯛ ꯂꯥꯏꯔꯕ ꯍꯦꯟꯃꯟꯕꯗꯒꯤ ꯉꯥꯎꯔꯛꯇꯨꯅ ꯁꯦꯟ ꯄꯥꯏꯕ ꯁꯥꯔꯤꯕ꯭ꯔꯥ? ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯣꯏꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯂꯤꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯔꯅꯤ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅꯁꯨ ꯅꯪꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯁꯤꯕꯨ ꯏꯗꯤꯠ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯈꯨꯡꯒꯪꯗ ꯂꯩꯈꯤꯕꯗꯒꯤ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤꯕꯨ ꯈꯥꯃꯦꯟ ꯊꯥꯗꯨꯅ $40,000 ꯀꯔꯝꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯖꯥꯗꯨꯒ ꯍꯩꯔꯕ꯭ꯔꯣ? ꯀꯗꯔ ꯇꯧꯗꯨꯅ ꯁꯦꯟ パイꯕ ꯁꯥꯔꯅꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯔꯛꯂꯤꯕ ꯚꯣꯏꯁ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯤꯇꯤꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯔꯗꯒꯤ ꯆꯥꯎꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯆꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦꯗꯣ꯫ ꯑꯁꯣꯝꯗꯗꯤ ꯑꯩꯅ ꯊꯥꯔꯤꯕ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯀꯦꯃꯤꯀꯦꯜꯒꯤ ꯍꯥꯔ ꯌꯥꯎꯗꯕꯤꯗ ꯃꯦꯖꯤꯛ ꯋꯥꯇꯔꯒꯤ ꯃꯇꯦꯡꯅ ꯆꯥꯎꯍꯟꯗꯨꯅ ꯃꯍꯥꯎ ꯂꯩꯔꯕ ꯑꯃ꯭ꯔꯤꯇ ꯆꯦꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯄꯪꯕ ꯅꯣꯏꯅꯗꯤ ꯀꯔꯥꯏꯗꯒꯤ ꯈꯪꯒꯅꯤ? ꯀꯥꯟꯅꯗꯦ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯌꯦꯡꯅ ꯑꯃꯨꯛ ꯀꯔꯤ ꯊꯥꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯕꯨ ꯈꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨꯕꯨ ꯂꯧꯈꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯃꯇꯝꯗ ꯂꯤꯂꯤ ꯑꯣꯏꯔꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯑꯩꯍꯥꯛꯄꯨ ꯀꯥꯎꯔꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠ ꯂꯤꯂꯤꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯤꯅ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯊꯥꯖꯔꯨꯗꯦ ꯅꯪꯅ ꯑꯁꯨꯝꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯅꯞꯁꯤꯜꯂꯛꯄꯗ ꯗꯦꯕꯤꯠꯅ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯔꯦꯝꯅꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯁꯦꯟ ꯈꯔ ꯄꯥꯏꯔꯛꯄꯁꯤꯗ ꯊꯦꯝꯖꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯤꯂꯤꯅ ꯅꯍꯥꯛꯅ ꯊꯥꯒꯠꯂꯛꯂꯤꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯊꯦꯡꯅꯗꯨꯅ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯂꯤꯂꯤꯒꯤ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯑꯩ ꯍꯧꯖꯤꯛ
ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯂꯤꯂꯤ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯅꯪꯒ ꯎꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯔꯣꯁꯅ ꯗꯦꯕꯤꯠꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯑꯩ ꯔꯣꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯁꯨ ꯔꯣꯁꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯝꯕꯔ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯃꯦꯠꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯣꯁꯇꯨ ꯅꯠꯇ꯭ꯔꯥ? ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐ ꯃꯇꯝꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯤꯜ ꯑꯃꯃꯨꯛ ꯎꯠꯂꯛꯂꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯗꯦꯕꯤꯠꯇ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇꯒꯤ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯅꯪꯒꯤ ꯅꯃꯥꯅꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯇꯥꯏ, ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯥꯏꯔꯕ ꯑꯁꯣꯟꯕ ꯅꯙꯧꯗꯨꯒ ꯂꯩꯃꯤꯟꯅꯕꯗ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅꯕꯨ ꯆꯥꯕ ꯐꯪꯂꯤꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯗꯦꯕꯤꯠꯇ ꯈꯟꯅꯕ ꯍꯧꯔꯗꯨꯅ ꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯗꯦꯕꯤꯠꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯔꯣꯁꯀ ꯃꯔꯨꯞ ꯁꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯨꯝꯕ ꯂꯥꯏꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯅꯪꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯔꯣꯁꯀ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯔꯗꯅ ꯃꯍꯥꯛꯀ ꯃꯔꯨꯞ ꯁꯥꯅꯔꯤꯕꯅꯣ? ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯥ తాꯅ ꯃꯔꯨꯞ ꯁꯥꯅꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕు ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯔꯛꯄꯗ ꯗꯦꯕꯤꯠꯅꯁꯨ ꯑꯩ ꯀꯅꯥꯒ ꯇꯤꯟꯅꯒꯅꯤ ꯇꯤꯟꯅꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯀꯨꯁꯤꯅꯤ, ꯅꯈꯣꯏꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯔꯣꯀꯤꯕꯨ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯗꯦꯕꯤꯠꯄꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯗꯠꯄꯤꯔꯝꯃꯤ꯫ ꯗꯦꯕꯤꯠꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯃꯔꯣꯟ ꯆꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯐꯨꯕ ꯂꯦꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯍꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗꯒꯤ ꯔꯣꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯈꯪꯈ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯔꯛꯂꯅꯤ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯠꯄꯨ ꯂꯪꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯣꯁꯅ ꯗꯦꯕꯤꯠꯄꯨ ꯔꯣꯀꯤꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯈꯤꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯁꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯒ꯭ꯔꯨꯞꯇ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯊꯦꯡꯅꯩ, ꯅꯍꯥꯛꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅꯁꯨ ꯍꯣꯏ ꯌꯣꯟꯕ ꯍꯧꯔꯦ ꯍꯥꯏꯔꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯤ ꯍꯩꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯉꯣꯟꯗ ꯁꯞꯄ꯭ꯂꯥꯏꯌꯔꯒꯤ ꯂꯤꯡꯛ ꯈꯔ ꯂꯩ, ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯣꯟꯅꯅꯕ ꯑꯃꯗꯤ ꯁꯤꯠꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗꯨꯅ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ, ꯑꯩꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒꯦ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯅꯠꯇꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯑꯪꯀꯜ ꯑꯃ ꯂꯩ, ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯦꯅꯦꯖꯔꯅꯤ, ꯃꯍꯥꯛꯀꯤ ꯍꯥꯟꯅ ꯁꯞꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯗꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯑꯅꯧꯕ ꯁꯞꯄ꯭ꯂꯥꯏꯔ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤ ꯇꯣꯃꯦꯇꯣ ꯑꯗꯨ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕꯇ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯃꯍꯥꯎ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯖꯩ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯪꯀꯜꯒꯤ ꯍꯣꯇꯦꯜꯗ ꯅꯍꯥꯛꯅ ꯁꯞꯄ꯭ꯂꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯠꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯝꯃꯤ, ꯇꯁꯦꯡꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯕ ꯄꯥꯝꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯋꯥꯕꯤꯈꯤꯕꯒꯤꯗꯃꯛ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯑꯩꯒꯤ ꯌꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯪꯀꯜꯗ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯆꯥꯎꯈꯠꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯔꯣꯁꯇ ꯍꯥꯏꯈꯤꯔꯝꯃꯤ, ꯑꯩ ꯍꯪꯆꯤꯠ ꯁꯣꯏꯗꯅꯃꯛꯀꯤ ꯕꯖꯥꯔꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯂꯥꯛꯀꯅꯤ,
ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯟꯇꯔꯦꯁ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯎꯅꯕ ꯌꯥꯒꯅꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅꯁꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕꯤꯠꯇ ꯑꯋꯥꯕ ꯀꯌꯥ ꯇꯥꯈꯤꯕ ꯔꯣꯀꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯐꯨꯕꯤ ꯆꯩꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕ ꯃꯥꯒꯤꯗꯃꯛꯇ ꯉꯁꯤꯗꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯗꯦꯕꯤꯠꯄꯨ ꯌꯣꯛꯄꯤꯔꯝꯕ ꯁꯤꯌꯥꯡꯂꯦꯟ ꯐꯦꯃꯤꯂꯤꯒꯤ ꯃꯄꯥ ꯑꯜꯕꯔꯠꯇꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯊꯥ ꯑꯃꯒꯤ ꯏꯟꯀꯝꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯗꯥꯎꯟ ꯆꯠꯄꯗꯨꯗ ꯁꯥꯎꯔꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯌꯨꯟꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯅ ꯗꯦꯕꯤꯠꯇꯒꯤ ꯂꯩꯈꯤꯕ ꯑꯃ꯭ꯔꯤꯠꯇ ꯆꯦꯟꯕ ꯇꯣꯃꯦꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯌꯥꯡꯁꯦꯟꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯁꯨ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯗ ꯂꯣꯏꯅ ꯆꯪꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯗꯥꯎꯟ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯀꯔꯤꯗꯒꯤ ꯀꯔꯥꯏꯗꯒꯤ ꯗꯥꯎꯟ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤꯗ ꯐꯪꯕ ꯇꯣꯃꯦꯇꯣ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯗ ꯅꯠꯇꯅ ꯃꯗꯨ ꯆꯥꯔꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯂꯩꯅꯥ ꯄꯨꯝꯅꯃꯛꯁꯨ ꯀꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯇꯥꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯋꯥ ꯉꯥꯛꯇꯅꯤ, ꯃꯈꯣꯏꯒꯤ ꯄꯣꯠ ꯑꯗꯨ ꯁꯤꯠꯅꯅꯕ ꯍꯥꯏꯗꯨꯅ ꯇꯣꯉꯥ ꯁꯟꯗꯣꯛꯂꯤꯕꯅꯤ, ꯇꯣꯃꯦꯇꯣ ꯆꯥꯔꯒꯕꯨ ꯍꯛꯆꯥꯡꯒꯤ ꯂꯩꯅꯥ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯣ, ꯃꯁꯤꯗꯤ ꯐ꯭ꯔꯣꯗꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯔꯛꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯁꯦꯟꯁ ꯍꯣꯇꯦꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯨꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯒꯥꯔꯗ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯗ ꯌꯣꯜꯂꯤꯕ ꯇꯣꯃꯦꯇꯣꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯈꯔ ꯄꯨꯖꯔꯛꯂꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯗ ꯌꯣꯜꯂꯤꯕ ꯇꯣꯃꯦꯇꯣ ꯑꯁꯤ ꯃꯈꯣꯏꯅ ꯊꯥꯖꯗꯨꯅ ꯄꯨꯊꯣꯛꯄ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯄꯤꯛꯄ ꯕꯖꯥꯔ ꯑꯃꯗꯒꯤ ꯂꯩꯗꯨꯅ ꯌꯣꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯇꯣꯃꯦꯇꯣ ꯌꯣꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯅꯍꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯜꯕꯔꯠꯅ ꯑꯃꯨꯛ ꯀꯔꯝꯕ ꯕꯖꯥꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯣ, ꯅꯍꯥ ꯑꯗꯨꯅ ꯀꯅꯥꯅꯣ, ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯥꯔꯗ ꯑꯁꯤꯅ ꯕꯖꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯇꯨꯋꯥꯟ ꯌꯨꯋꯥꯟ ꯃꯥꯔꯀꯦꯠ ꯀꯧꯏ, ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯒꯩ ꯑꯁꯤ ꯁꯥꯔ ꯈꯣꯏꯒꯤ ꯁꯥꯒꯩꯒ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯃꯃꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒ ꯃꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯅꯤꯄꯥ ꯑꯇꯣꯝꯕ ꯖꯦꯛꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯧꯖꯤꯛ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯒ ꯁꯞꯄ꯭ꯂꯥꯏꯌꯔꯗꯤ ꯑꯣꯏꯔꯝꯈꯤꯔꯣꯏ, ꯑꯗꯨꯅ ꯃꯈꯣꯏꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅꯆꯠꯇꯨꯅ ꯃꯈꯣꯏꯅ ꯄꯤꯔꯝꯂꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯁꯦꯜ ꯀꯌꯥ ꯄꯤꯗꯨꯅ ꯑꯩꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥ ꯖꯦꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯇꯨꯋꯥꯟ ꯌꯨꯋꯥꯟ ꯃꯥꯔꯀꯦꯠꯇ ꯆꯠꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯒꯤ ꯇꯣꯃꯦꯇꯣꯁꯤꯡ ꯑꯗꯨ ꯂꯧꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄ꯭ꯂꯥꯏꯌꯔꯁꯨ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯗꯦꯕꯤꯠ ꯑꯗꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯈꯥꯃꯦꯟꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯑꯃꯨꯛ ꯊꯕꯤ ꯃꯔꯨ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯖꯤꯛ ꯋꯥꯇꯔ ꯑꯗꯨ ꯆꯥꯏꯁꯤꯟꯗꯨꯅ ꯆꯥꯎꯔꯣ ꯆꯥꯎꯔꯣ ꯍꯥꯏꯔꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ
ꯊꯥꯈ꯭ꯔꯤꯕ ꯊꯕꯤ ꯃꯔꯨꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯂꯗꯨꯅ ꯉꯁꯤꯗꯤ ꯏꯁꯤꯡꯁꯨ ꯆꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯪꯈꯣꯜ ꯍꯥꯏꯅ ꯀꯧꯖꯔꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯒ ꯑꯃꯨꯛ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ ꯑꯍꯦꯟꯕ ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫